ngasi All Sangha Infam Youth Development Organization asaido siliba ahumlak suba Youth Convention cum Career Counseling Program asida ngasi ki function se lapir punamak ai ahan badai kai khunba ba uchabak loina na punamak pu salam tawjari yamna exciting oiba yamna nungwai ba e hawal leba satra singda yamna kana gada competitive oiba points akhoi gi ngasi organizing committee sina sinbi bani lakadriba generation mayam singda satra satri sing mayam singda sauna encouragement pigadorini kitang aswaiba glitches mayam kitang yaugibudu tinbiriba mayam nga pigani manung matungda amuke hena phajana sinba su oisunu oisu oigani haiduna ai mayamna tham ai ngarang han koidri tham ki mamangda Rashtriya Military College da pastor okba satra ani satri ani hai tare madu tambagi entrance exam da nupimsa Manipur da example am khatang pizza bai wani ko my field da excel wer pa mayam sing si kawiragadi suisu akoi gi nauna army dagi pastor okba NDA ga pastor mayam am yaweba sida Rashtriya Military College ki parent mayam na khanga bok sin bani aduna karigino hai matam da Rashtriya Military College ki nupi handak sin nupimsa lawbase college ki ahan bane hariba aduda Manipur dagi nupimsa ani yaweba amana karai dagi haibada khun thanariba khanga bok khun dagi adagi sidagi thong hek la thoki we wang mada asi lamding kumanthim lekai dagi adraina nupimsa sing sida adu leiriba satra sing sida sigumba achievement phangraba imung hoi leiriba imung ani dusu adagi lamding gi disisu aina yam phajana munna khangba imung neba yamna hen thoina nungai ba imung nati adubu magi hona jamanduna natragana leiriba mayam sing sida moi hai sigumba military academy sida sainik ta phangkiba ai ngasai yeng matamda sidini phamamdre khoi hanagi jila parishad member kaka janapi machanupa do third position have fourth position all Manipuri thabada sainik ki da tayena ingon ngasai tharame ai hoi ju congratulations signing e aduna samna harabada doctor pass tawraga natragana MBBS pass tawraga natragana PG loraga lekai gi khungi aduda yamna struggle tawraga honaraga Manipur gi tagiba ngarang han sangai pham ngarang khata sangai pham higher secondary day class 10 pass tawbiba enrin angang pamsa do Manipuri oina net top tarim neba adumba mayam magi inspirational story mayam sida satra sing sida tahan bataragadi aidi hena army gi dress ka selo laga nauna ngarang han da pass to hiba lekai sum leiba mayam sigi NDA ga pass to hi mayam drum khoina honarakpagi stage mayam ga do noida sumaina satra sing sida wari liraga tahal lagadi yamna inspiration achoba leigani na ai thaje akoi ngasi quiz ki program ni whole day to wi aina ko rotation wise morning shift ama evening shift ama dagi aina sum khanjabada akoi gi career counselor mayam leibase sidi yamna close oina have tare parents sing yauraga satra sing yauraga hangningba sumaina yam formal oina nataba hangningba pugla hogolaga oja sida career counsel ji oja dana birna hojik pung 10 daina 13 bok oja sina sidai si bok toroga yamna free and frank oina career counseling tobuse sisu ai hena kana gadra haibam thokpa magi khangba experience mayam dadi haibiraga sathrani ngasai oja sing career counselor sing lai mayam sing da mama mapana satra na hangning hobududi pung ama ani gi program sida keno toro haiba aduna masima time khaido ga whole day toro su yaiba satra sing na noina phabu phangning haibu hangning khangmu khangning madu gumbagi interaction su kana gane na khalli debate tawbasi akhoi gi di school atopa school mapana lariba boarding school lariba ma lariba mayam sing sidi debate competition si sahi kudingi natragana atopa inter school debate competition si dum lai na haiba sangai mangi na sangai mum lariba government school loiro adagi si private school lariba mayam sing si manung da debate competition si tawna han ba ya haiba one day ahead debate competition tawraga top 3 natraga top 4 do final day da moi final da dum tohan ba ya haiba aduna sigumba extra curricular mayam sing sina education khatada na taba extra curricular mayam sing si thingra khanda Manipur gi mapanda sangai monggi mapanda kendra si mapanda Manipur ki manungda Manipur gi mapanda India gi wangmada mathang step by step small steps sing chatlaga lakadrim ne aduna inau sing siliba maruina asaidogi library club organization mayam sing na su sojok piduna makoida mating piduna yamna successful oiba event ama ina silibsi hena chawna ai na su angamba mating toge inau sing mayam yam phajai ngasi silibsi oja sing akhang hai mayam su horen noi mayam thamakini aduna punsida success oige haiba taragadi akoi achum asengna nangna exam thaba matamda nangna nathak thonga matamda haiba matamda Quran da yawba isorna mapuna Allah na ibada akoi aranbam ta tau kasu hairamoi aduna exam thaba matamda su chit toge na khandaba first division chit torga first division 70-80% lakadok surupudi
60% नत्रगना 50% का थर्ड डिवीजन फंगा नंग नसेंग थमोई सेंगा थागिबे एग्जाम दर नंग पुंसी की कावइदब लेसन ने हाइबो एग्जांपल नंग पिजगे नर्स से मणिपुरी वांगबा नत्रगना दुबई दा नत्रगना कइनोदा यामना डिमांड लेबा बट मणिपुर की नर्स मैम पुथोइबा अदु आदा चलका स्पेशल ट्रेनिंग अमंग दरकार लेबा नंग सिंगापुर दा थबक तौगे हारोबा UAE दा थबक तौगे हारोबा नर्स अतोपा अचौबा मल्टीनेशनल हॉस्पिटल सिंगसिदा अदु करिगिनो हाइ मतमदा हाउ एम्प्लॉयबल आर यू अप टू आवर स्टैंडर्ड अना मयाम से थिनरेबा अदुना स्टैंडर्ड से अखोइगी एजुकेशन की स्टैंडर्ड हाइबसे सेट तवदम से गवर्नमेंट की सु यामना अरुबा अखोइगी रेस्पॉन्सिबिलिटी म लई लॉ मेकर अखोइ मयाम की सु यामना लुबा रेस्पॉन्सिबिलिटी म लई on top of that sigumba student ki organization laiba youth ki organization laiba mayam sing su village level da sigumba malpractice mayam silhan ba kolan ba copy to han ba school sing da mayam to han ba se masi chathadana ba akoi gi achauba responsibility ma lai hai ba se akoi commune dana afaba sanghai phama ma afaba kendra ma afaba maitai panghal gi oiba society ma afaba manipur ma peace work pa oirakpa manipur ma oimina na ba akoi punamak hona mina